PK Pothaminasi Khaminasi na Khudul Tamjaba Tongan ba Manipur da Fongiba newspaper sing da kari maru oiba pausing fongbage haibadu ngajek miyam da uhunjage Sana laiba Parliament mifam ngasidagi phamba horogani CAB amasung IM gi wathok na Manipur irang langle CAB gi wathok ta November 18 dagi Manipur total shutdown torogani main fact Ireibak CAB gi mayok ngasi ahing nongjai dagi total shutdown lauthok kre North East region gi jelhumi sing muthat naba bill ni North East gi jelhumi sing bu khaibung tahan naba India lingak na sathaba thoksel ni kokomi Manipur pumbada pung 19 gi total shutdown lauthok kre pukna pham Naharol gi thawdang CAB Lok Sabha ningtham mifam da puthok pi yaroi haina ngasi ahing nongjai dagi pung 19 gi total shutdown khongjang sangsel lagani main fact Congress workers in Manipur kahin bi yaroi haina khuthang sara henba sathari Lamjing Times main fact na November 18 dagi shutdown torogani lauthok kre citizenship amendment bill not study genocide oiba bill amani lansa CAB gi mayokta neson awang no poksin matung na khongjang changsin gadore Huyen Lanpo ngasina khwaraban kathenda wakat mifam November 18 dana pung 19 gi Manipur pumba total shutdown torgani main fact framework issue leiringai CAB puthok kadori basi miyam gi apun bu khalaw na thengnaudrabadi aruba phibam lagani nando Shanghai Express Center ki CAB pass tawna ba sem sa kre main fact na pung 19 Manipur ban kau kre ngasi wari sanana ba kokomi da i serol tha kre miyeng tabiu PK channel Pothaminasi Khaminasi gi Nomazing numit khudingi sandok seriba sayol girasi fo loina na PK channel na sigi oiba tongan ba PK serial singda tangkak naina sandok saba jumbalo lamjing PK top 10 PK gi paukum loina na matam gi oiba khudak ki pauk sing sina singba only on PK channel Masigi damakti PK News matang swaida losinjana bagi tanda da logjarage miyeng tabiri ba khurimapu PK channel gi maike digi amukasana thagasabaga loinana channel nasibu subscribe toba kawbigano like share toba kawbigano punmapu thagasari